nido asomdana hingchabagi laibaktani yamna keganbi hingchabi nupi amana arakpa hingchaba amada asumna wa hairaklami masak yamna phajai ko taton hainade he kari hingchabi no e hingchabi su thamoi pale nungsiba masak khangi hai hingchabi nasaktuna kigai thijalle aduga iranga si tawriye ho karino hingchabi aikhoi se hingcha yaitam phurup ni hingcha yaitam phurup asida aina phana kirasu adum thirani aduga aigi sakpu hekta thi haibadi nasakto hingchaba ama palena aina laknaraga asi haiduna hingchabi adu phet launa sauki itaw hingchaba mayam ining thongna magi singhasanda ngasi hingchabi kaya watanani hairakpani aruba wani su hairakpani do asi haiduna lauduna hingchaba amana kanna chenkhirami somdana hingchabi adu yau langami numidangi matamni hingchabagi singhasanda mayam pulap pullare hingchabi mayam adu langba leplamde hingchaba ningthau aduna kanna lauraklami hai onthokna taning khidreda ngasi aina sauraktana amamam tang hatpa haurakani ko mayam adu tumin leirami to adumna wakhal taudana se aina nakhoi mayam kauribagi maram hairage ko aikhoi thangnaba leibaktagi taibang miyoiba pharaga charak isei phanayamdi yame maram aduna makhoigi mi pakna laisilaktre aduna lan tawduna ipa hingchabagi laman khumlasi aduga makhoigi leibak adusu aikhoina lausillaga ining tamna panba yaredana phagani ining thau yamna keganbi hingchabi aduna asumna hairaklami ngamjaroida aidi taibang miyoiba masak matau phajaba pakhang sing yenglaga kethabi ai thamoi se pothajaribani acha ningthau aigi chinthak taga khumbaga saradana hey nang ahakpa chairak piyura imau aidi ngamjaroida aina karenta haiba yadaba sibu aida chachakhrage asi haiduna thokhirami mathanggi nonganbadani